ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯨꯄꯥ ꯑꯃ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯑꯔꯨꯕ ꯐꯤꯚꯝꯗ ꯄꯨꯟꯁꯤ ꯋꯥꯅ ꯂꯦꯜꯂꯤ꯫ ꯃꯥꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯍꯥꯏꯅꯤꯡ ꯇꯝꯅꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯄꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒꯤ ꯔꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄꯦꯁꯦꯟ ꯑꯃꯅꯗꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯍꯤꯡꯅꯤꯡꯂꯕꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯁꯦꯡꯅ ꯄꯨꯂꯤꯁꯇ ꯂꯤꯊꯣꯛꯎ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯁꯨꯝ ꯂꯣꯏꯈꯤꯕ ꯇꯥꯕꯅꯤ"꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯕꯁꯨ ꯃꯍꯥꯛ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯉꯁꯤ ꯃꯍꯥꯛꯅ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ, ꯀꯅꯥꯒꯤ ꯊꯧꯑꯣꯡ ꯑꯃꯗꯤ ꯀꯅꯥ ꯂꯧꯊꯨꯅꯔꯒ ꯇꯧꯔꯤꯕꯅꯣ, ꯑꯗꯨꯒ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇꯅꯕ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯀꯤꯍꯜꯂꯤꯕꯁꯤꯅ ꯀꯅꯥꯅꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯍꯤ 13ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀ꯭ꯂꯥꯁ 7 ꯈꯛ ꯇꯝꯂꯤꯕꯤ ꯃꯥꯒꯤ ꯃꯄꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯕꯗꯨ ꯎꯔꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯀꯩꯝ ꯍꯥꯏꯕꯁꯨ ꯉꯝꯖꯔꯝꯗꯦ꯫ ꯅꯨꯄꯥꯁꯤꯅ ꯐꯤꯚꯝ ꯌꯥꯝ ꯂꯨꯅ ꯂꯩꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇꯅ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯄꯨꯂꯤꯁꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯛꯈꯤ꯫ ꯀꯦꯁ ꯑꯗꯨ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯨꯝꯕꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯔꯥꯁꯤ ꯆꯍꯤ 35ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯥꯈꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤꯕꯨꯁꯨ ꯐꯥꯅꯕꯒꯤ ꯄꯨꯂꯤꯁꯅ ꯀꯟꯅ ꯊꯤꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯡ ꯚꯥꯔꯠ ꯑꯍꯦꯔꯤ, ꯆꯍꯤ 40, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯔꯥꯁꯤ ꯑꯍꯦꯔꯤ, ꯆꯍꯤ 35ꯅꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯆꯥ 3 ꯂꯩꯔꯦ, ꯆꯍꯤ 12 ꯑꯃꯗꯤ 9 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ 2 ꯑꯗꯨꯒ ꯆꯍꯤ 3 ꯈꯛ ꯉꯥꯏꯔꯤꯕꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯅꯤ꯫ ꯔꯥꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ, ꯑꯔꯪ ꯑꯔꯥꯛꯇ ꯌꯥꯝꯅ ꯉꯥꯎꯖꯕ ꯅꯨꯄꯤꯅꯤ꯫ ꯆꯟꯗ꯭ꯔꯁꯦꯈꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯈꯤ, ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯌꯥꯝꯅꯁꯨ ꯇꯠꯇꯅ ꯇꯥꯔꯝꯒꯅꯤ, ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕ ꯍꯥꯠꯂꯦ ꯅꯠꯇ꯭ꯔꯒꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯍꯤ 18 ꯈꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯄꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯒꯤ ꯃꯔꯥꯜ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯔꯥꯁꯤ ꯑꯃꯗꯤ ꯆꯟꯗ꯭ꯔꯁꯦꯈꯔ ꯂꯣꯟꯅ ꯀꯣꯏꯕ ꯆꯠꯄ, ꯃꯆꯥꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯃꯥꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯚꯥꯔꯠꯅ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯚꯥꯔꯠꯅ ꯔꯥꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯈꯠꯅꯔꯒ ꯇꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯗꯨꯅ ꯔꯥꯁꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯉꯣꯟꯗ ꯌꯦꯠꯇꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯁꯦꯈꯔ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒ ꯔꯥꯁꯤꯅ ꯚꯥꯔꯠꯄꯨ ꯍꯔꯥꯁꯃꯦꯟꯒꯤ ꯀꯦꯁ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯄꯨꯂꯤꯁꯅ ꯐꯥꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯚꯥꯔꯠꯅ ꯔꯥꯁꯤ ꯑꯃꯗꯤ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯂꯛꯈꯤ꯫ ꯚꯥꯔꯠꯅ ꯔꯥꯁꯤꯗ, "ꯅꯪꯒ ꯆꯟꯗ꯭ꯔꯁꯦꯈꯔꯒ ꯂꯩꯅꯔꯤ ꯃꯔꯤꯗꯣ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯅꯆꯥ ꯅꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯪꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ ꯆꯠꯄ ꯅꯆꯥꯒꯤ ꯀꯔꯤꯃꯇ ꯈꯟꯗꯕ" ꯍꯥꯏꯗꯨꯅ ꯆꯩꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯑꯣꯟꯈꯠꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯟꯗꯛꯇꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯅꯕ ꯑꯩꯅ ꯀꯦꯁ ꯁꯣꯏꯗꯅ ꯄꯥꯟꯒꯅꯤ"꯫ ꯑꯗꯨꯕꯨ ꯚꯥꯔꯠꯅꯗꯤ ꯃꯆꯥꯒꯤ ꯈꯜꯂꯒ ꯔꯥꯁꯤ ꯑꯃꯗꯤ ꯆꯟꯗ꯭ꯔꯁꯦꯈꯔ ꯃꯕꯥꯅꯤꯒꯤ ꯃꯔꯤꯁꯤ ꯀꯔꯝꯅ ꯊꯗꯠꯀꯅꯤ ꯈꯜꯂꯝꯃꯤ꯫ ꯚꯥꯔꯠꯅ ꯆꯟꯗ꯭ꯔꯁꯦꯈꯔꯒ ꯎꯅꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ 15 ꯖꯨꯂꯥꯏ 2025 ꯚꯥꯔꯠꯅ ꯔꯥꯁꯤꯒꯤ ꯐꯣꯟꯗꯒꯤ ꯆꯟꯗ꯭ꯔꯁꯦꯈꯔꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯅꯪꯒ ꯔꯥꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯈꯣꯡꯐꯝ ꯍꯟꯗꯣꯛꯎ꯫ ꯔꯥꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯃꯆꯥ ꯂꯩꯔꯕꯅꯤ, ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯟꯒꯅꯨ, ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤꯒ ꯂꯣꯏꯅꯔꯤꯗꯣ ꯏꯀꯥꯏꯗ꯭ꯔꯣ" ꯍꯥꯏꯅ ꯆꯩꯔꯝꯈꯤ꯫ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇꯦ, ꯃꯐꯝ ꯑꯃ ꯍꯥꯏꯔꯛꯀꯦ, ꯃꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯐꯝ ꯑꯃ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯤ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯌꯨꯅꯤꯌꯟ 31 ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯚꯥꯔꯠ ꯑꯃꯗꯤ ꯔꯥꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯤꯇꯔ 20-25 ꯈꯛ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯚꯥꯔꯠꯅ ꯆꯠꯂꯝꯗꯥꯏꯗ ꯔꯥꯁꯤꯅ "ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ, ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯔꯥꯁꯤꯒ ꯄꯨꯟꯅ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯆꯟꯗ꯭ꯔꯁꯦꯈꯔ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯁꯦꯈꯔ ꯑꯃꯗꯤ ꯔꯥꯁꯤ ꯃꯕꯥꯅꯤꯅ ꯍꯥꯟꯅꯅ ꯁꯤꯟꯕ ꯑꯣꯏꯕꯅꯤꯅ ꯃꯐꯝꯗꯨ ꯌꯧꯕꯒ ꯔꯥꯁꯤ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯐꯨꯅꯕ ꯏꯟꯁꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯒ ꯚꯥꯔꯠꯀꯤ ꯃꯈꯨꯠ ꯐꯥꯖꯤꯟꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯨꯕ ꯍꯧꯔꯛꯈꯤ꯫
ꯌꯥꯝ ꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡ ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯎꯕ ꯊꯨꯗꯦꯛꯄꯤꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯟꯗ꯭ꯔꯁꯦꯈꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯔꯪꯒꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯔꯥꯁꯤꯁꯨ ꯃꯄꯨꯔꯣꯏꯕ ꯚꯥꯔꯠꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯄꯨꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯍꯟꯈꯤ꯫ ꯚꯥꯔꯠꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯕ ꯃꯈꯩ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯂꯩꯔꯕ ꯐꯥꯎꯕ ꯔꯥꯁꯤꯅ ꯍꯟꯅ ꯌꯦꯡꯗꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯕ ꯐꯥꯎꯕ ꯊꯧꯁꯥꯗꯕ ꯀꯌꯥꯗꯨꯅ ꯔꯥꯁꯤꯕꯨ ꯃꯆꯥꯅꯨꯄꯤꯅ ꯆꯤꯡꯅꯔꯛꯈꯤꯕꯅꯤ꯫ ꯀ꯭ꯂꯥꯁ 7 ꯈꯛ ꯇꯝꯂꯤꯕꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯚꯥꯔꯠꯅ ꯐꯃꯨꯡꯗ ꯋꯥꯅ ꯅꯥꯍꯩꯔꯒ ꯂꯩꯕ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯈꯣꯏ ꯑꯪꯀꯜ ꯑꯃꯗꯤ ꯑꯟꯇꯤꯗ ꯐꯣꯟ ꯇꯧꯔꯒ ꯃꯄꯥꯒꯤ ꯐꯤꯚꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯔꯥꯁꯤꯅ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯈꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯪꯕꯗ ꯔꯥꯁꯤꯅ ꯕꯥꯏꯛ ꯑꯦꯛꯁꯤꯗꯦꯟꯠ ꯇꯧꯕꯅꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯊꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯌꯥꯝ ꯂꯨꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯔꯥꯁꯤꯗ ꯆꯤꯡꯅꯕ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇꯁꯨ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯚꯥꯔꯠꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯗꯣꯛꯇꯔꯅ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤꯅ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯚꯥꯔꯠꯇ ꯑꯁꯨꯝꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯅꯉꯣꯟꯗ ꯍꯪꯂꯕꯁꯨ ꯕꯥꯏꯛ ꯑꯦꯛꯁꯤꯗꯦꯟꯠ ꯇꯧꯕꯅꯤ ꯍꯥꯏꯌꯨ, ꯃꯤ ꯃꯁꯛ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯆꯟꯗ꯭ꯔꯁꯦꯈꯔ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯚꯥꯔꯠꯀꯤ ꯋꯥꯈꯜꯗ ꯃꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯕ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯔꯥꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯉꯝꯒꯅꯤ, ꯑꯁꯦꯡꯕ ꯍꯥꯏꯔꯔꯣꯏꯒꯦ ꯈꯟꯗꯨꯅ ꯑꯁꯦꯡꯕ ꯂꯣꯠꯈꯤ꯫ 20 ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗ ꯚꯥꯔꯠꯅ ꯋꯥ ꯈꯔ ꯉꯥꯡꯕ ꯉꯝꯂꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯍꯪꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯕꯥꯏꯛ ꯑꯦꯛꯁꯤꯗꯦꯟꯠ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨꯈꯛ ꯈꯨꯝꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯤ ꯑꯃꯗꯤ ꯃꯐꯝ ꯍꯪꯕꯗ ꯃꯈꯥ ꯇꯥꯅ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯑꯦꯛꯁꯤꯗꯦꯟꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯃꯗꯤ CCTV ꯐꯨꯇꯦꯖ ꯀꯟꯅ ꯊꯤꯈꯤ ꯑꯗꯨꯕꯨ ꯀ꯭ꯂꯨ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯔꯥꯁꯤꯗ ꯍꯪꯂꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯇꯧ ꯀꯔꯝꯅ ꯀꯦꯁ ꯁꯣꯜꯕ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯊꯤꯕ ꯂꯦꯞꯈꯤꯗꯦ꯫ ꯚꯥꯔꯠꯅ ꯅꯨꯃꯤꯠ 19 ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯅ ꯂꯩꯔꯛꯈꯤ꯫ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯩ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ꯫ ꯅꯨꯃꯤꯠ 20 ꯁꯨꯕꯗ ꯚꯥꯔꯠ ꯂꯩꯈꯤꯗ꯭ꯔꯦ꯫ ꯚꯥꯔꯠꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯍꯦꯟꯅ ꯊꯤꯕ ꯍꯨꯝꯕ ꯍꯧꯔꯛꯈꯤ꯫ ꯏꯃꯨꯡ ꯑꯃꯗꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯗ ꯔꯥꯁꯤꯅ ꯃꯄꯨꯔꯣꯏꯕ ꯚꯥꯔꯠꯄꯨ ꯃꯃꯥꯡꯗ ꯍꯔꯥꯁꯃꯦꯟꯠ ꯀꯦꯁ ꯑꯃ ꯆꯦꯟꯅꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯔꯥꯁꯤꯕꯨ ꯆꯤꯡꯅꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯍꯪꯕꯗ ꯑꯩꯗꯤ ꯐꯖꯅ ꯈꯪꯗꯦ ꯑꯗꯣ ꯅꯣꯡꯃ ꯑꯩꯅ ꯌꯨꯝꯒꯤ ꯇꯦꯔꯦꯁꯇ ꯂꯩꯔꯤꯉꯩꯗ ꯄꯄꯥꯒ ꯃꯤ ꯈꯔꯒ ꯈꯠꯅꯕ ꯎꯏ, ꯃꯃꯥꯁꯨ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯕ ꯎꯏ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯅ ꯃꯐꯝꯗꯨ ꯍꯪꯂꯝꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯃ ꯂꯩꯕꯅꯤ, ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯔꯥꯁꯤꯗ ꯆꯤꯡꯅꯔꯝꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯛꯈꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯔꯥꯁꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯔꯥꯁꯤ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯆꯟꯗ꯭ꯔꯁꯦꯈꯔ ꯑꯃꯗꯤ ꯔꯥꯁꯤꯒꯤ ꯃꯔꯤ ꯃꯄꯨꯔꯣꯏꯕ ꯚꯥꯔꯠꯄꯨ ꯍꯥꯠꯀꯅꯤ ꯀꯤꯍꯜꯂꯒ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯍꯟꯗꯕ ꯄꯨꯝꯅꯃꯛ ꯈꯪꯂꯛꯈꯤ꯫ ꯃꯗꯨ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯅ ꯔꯥꯁꯤꯕꯨ ꯐꯥꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯍꯤ 19 ꯈꯛ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯦꯔꯦꯁꯇꯒꯤ ꯃꯄꯥꯒ ꯃꯤꯒ ꯈꯠꯅꯕꯗꯨ ꯎꯔꯝꯗ꯭ꯔꯕ ꯑꯃꯗꯤ ꯃꯃꯥ ꯔꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯝꯗ꯭ꯔꯕ ꯔꯥꯁꯤꯒꯤ ꯑꯔꯣꯟꯕ ꯈꯪꯕ ꯉꯝꯂꯝꯂꯣꯏ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯍꯥꯠꯄ, ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯛꯇꯕ ꯑꯣꯏꯁꯅꯨ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯑꯁꯤꯕꯨ ꯃꯔꯤ ꯆꯦꯠꯄ ꯌꯨꯝꯕꯥꯜꯂꯣꯟ ꯑꯃ ꯑꯣꯏꯍꯜꯂꯁꯤ꯫ ꯃꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯅꯧꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫